Akashvani Imphal Ksh.Birosh na pau pazari Taasi ke tere tegi arambai tengol na kokhiba nimitarani ki total shutdown khudak tegi komthokli hairi Imphal is ki hengang da ngasi pangthokpa paugi mifam amada arambai tengol ki PRO Rovin mangang na hai rajya asi ki mafam kaya da ichawgi awaba mayoknaba nongmuda tangai fadana changba polom kaya gi mamanu wangkhalakpa amadi tangai fada polom sing pusilakpa yadabadagi khongthang asi lawrakpani arambai tengol gi miyoi nattaba singna lining laishol gi amasung ana ayeki thabak sing chatpa miyoi sing amadi paulo bo chaliba pawmi sing da apanba pibagi thokdo kaya thorakpadegi arambai chengkolna ware wasi lawrakpani amaramda makhogi fazing kiba luchingba asem kanan thadoktriba fawba democratic oiba khongjang sing makhatana adumak changsing ki gani hairi haiba targadi arambai tengol gi ming season arganda arambai tengol di nataba ngausin phejinaba nisha saba bangi namada irang sagatpa migi lambida mayum mapada khamduna laiba gari mai thadokpa lohong khongdong balakpada gari thugaiba mi phuba amadi yamna criminal minded oiba adugumba press ki chinaw sing da khut thaba yamna thoning da thodok adugumba state force sing da nauri caption ba adugumba mayam toksalakpadagi arambai tengol na kaujegi ba ahan badai khona lauthok chagi ba si numit 10 gi 10 days ban tawni en lauthok chagi bani adu boi khoi numit humni subis dagi khoi hariba ban na si khar komthok chare relax tawjare Rajya si ki lalot iti ki poche puthokposing toba amasung thamba logistic pu industry oina sakhangle Rajya ki textile vivang na thokpa chero aman hai ware basi mamang thagi kuma panda phamkiba governor in council gi mifam na lokhibani cherol asna makhatan hairi interministerial committee amasung Dona Mantraloy na Industry 4.0 ki makhada awang nongpo ki logistic pu mapangal kangkat handuna lamdam asung gi miyamda sentok lambi hena faganana ba khongtang asi paikhatpani Meghalaya ki Sorada lamkoiba lakpa Madhya Pradesh ki Indore macha Raja Raghuvanshi hapada chenaba mahaki nupi Sonam Raghuvanshi yauna atopa miyoi ahum Meghalaya police na numitara ni riman longna na ba Silong da purakre Raja Raghuvanshi amasung mahaki nupi Sonam luhonglaba matungda Meghalaya da lamkoiba lakpada thiba khangdana leirakibani Meghalaya police na Raja Raghuvanshi gi asiba hakchang mafam amadagi phangkraba matungda mahaki nupi thiba khangdana leirakibani Sonam ngarang Gazipur jilla gi Nanganja police station da changjarakibani tungda mahaka loktunaraga mahaki mapure bahapada chenaba mi humsu fakhre Kendra gi Griha Rajya Mantri Nityananda Rai hairi varana leba sta terrorism gi thong sing chatharappada yengduna leiroi operation sindu da varana terrorism gi mayokta lebli haibadu chapchaba pakhum pikre wafamasi ngasi New Delhi da pangthopa kulondoi suba National Security Guard ki malem thaki khanene nabagi mifamda Sri Rai na phongdokibani Mantri Nahai Pradhan Mantri Narendra Modi ki liching makhada Varat Lanmina anoba makhal ki khuzukulai sing sijinaba amasung Varat te sem sajaba ngaksel gi oiba polam sing sijinaduna mapangal hena kangkat hanba ngamle Kendra ki Shiksha Mantri Dharmendra Pradhan hairi leba asda leri ba khwaid ki sotaraba kanglu ki miyoi singda sakti pinaba amadi yafanaba ge damakta scientist innovator amasung ain sem liba miyoi sing punshin bagi matam oire wafama singa si Hyderabad pangthokpa International Conference of Young Scientists amasung Global Young Academy ki chehi gi mifamda Sri Dharmendra na phongdokibani Mantri na makhatan hai Varat na maling oiba tongan ba samasya sing loisina ba achowa thodang lawri Varat na UN da Life Mission na mantra piba amasung Solar Alliance sangatuna mahusagi khalkaidina tungi mirol singi damakta su khalaga khongtang asi paikhatpani Varki astronaut Subhansu Sukla yauba miyoi marina saba Axiom 4 Space Mission ngasi thakakani haina toramba adu nongchingi fivam phattabana yeithoklei mission asi hayeng numidang waram pung manga minute kuntra taba matamda USA gi Cape Canaveral da leba Kennedy Space Center degi thagatlagani Subhansu Sukla na mission asi gi pilot oiri mission asi da America Poland amasung Hungary gi astronaut amamam yauri Axiom Space Mission asi Astronaut Mari asi International Space Station da nimit 10 ni legani makoina ISRO gi tongan ba research project yauna miyobegi haksang Prithvi gi maram da thizin ba yauna ati hiram kya da leba kuntrama thogi oiba thizin humje bagi thabak sing chathagani Asian Football Confederation AFC gi Asian Cup lising ani kuntere ki qualifying match amadanga si Hong Kong gi Kai Tak Stadium da Varat amasung Hong Kong tenergani match asi numidang pungtere makhai digi sanaba hogani panbaya badi ngasi Hong Kong go sanaga da match asigi Varat ki team da Manipur gi sanaroi taret yauri qualifying round asigi group C da Bangladesh Hong Kong Varat amasung Singapore yauri
Varat amadi Hong Kong na lisim ga chamapan yang kai mathoy da ahan bu oina lamba thengnakraba matungda ngasi sanagaduriba match asina kun mangarak subu oiri Varat na head to head ki record ta match mapan mai paki Hong Kong na match nipan mai paki Paulo Zeri